viewers, welcome back to my another video. Ngasidi Lakshmi Pujani mamana ayukta hogulaga chalaga awatpa pochai khara leirure. No mangda budi loina leina leire adusu khara awatpado mo ayukta chalaga leirure lai da katnaba pochai singdo. Yedi ngasidi niramnisina sagolwai thongge haina tauri sagol hawai ina yam pamje hawai khwaidagi pamjaba hawai aigi sagol hawai ni. Ado sagol hawai thongge tauri chamdoke haina adugaidi yanam yang da thongbada changadaba pochai singdo man khotna ai tauriba aina mamagi mating pangchalini thongbudi mamana thongini ado sum hinjang napsaru papaina mating pangchalini aidi khut yam tappiaba thabak subada tappi hana ngangi mamana dugi tamakta ai kay haini hoi nungtigi sudabagi suni nung sura kanda di hen kona sum farakani na trane aduni yenam se boragi ka adugi hawai sok tobagi ka khrani adugi cabbage au bandha kobi sina sinju tawge toini kupna soiba heite ai adugi asi thangse yam thidene ai thang macha na pairaga khut hadi soibado heite asi thangse asi yam thijane ai thangse kata soi jaha pochai soibase thangse su thobabudi khara watle to ningkhong muk soire aigi sinju se kai hairani pauman gare o heitre adagi lai khurambagi taure mamana sum nungtigi khurambani da jamna chaw ga nateda nongmagi sum kaidana haina magi niyomdo adugagi asi sticker se leireiba mamana like hadi kino toba thongjin mapanda ina napchalle lagi Lakshmi ima changaknaba haidana adugai mama lai khoramge tawgare sum kaidana ba tawbanida mama lai khoramgre mamana khoi myam gi munganung namaki borni dikibiri Lakshmi mada akhoi wari se wahan bidanaba nungairaknaba borniri mama loiraga ai mukhuramme lai khoramba loraga sangom kitang kathakena sahali daga yasina sagol hwai do cooker da kamhanbani mulle na muthatle adugai kiti sina yanam ka soiba loire sina boragi ni haidina saita cooker da ki thangdare sagol hwai ni sokong ba yanam sauda hape thang sadana thang sare yana hape adugai mamana morok kanji haptoga ka haure hai ka morok haptoga ni hoi sok chile Sinabora gini besan ga kopi managa yanam ga pulap bora besan bara to gana thitli akhoi puja se ayuk ta oina dum khurame lai se
ꯅꯨꯡꯗꯥꯡ ꯁꯟꯗꯥꯗ ꯒ꯭ꯔꯍꯣꯟ ꯂꯩ ꯀꯔꯤ ꯀꯔꯥ ꯌꯥꯝ ꯍꯥꯏꯅꯩ ꯇꯣꯍꯣꯏꯒ ꯇꯣꯍꯣꯏꯗꯦꯒ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯑꯌꯨꯛꯇ ꯑꯣꯏꯅ ꯁꯨꯝ ꯇꯧꯔꯁꯦ ꯍꯥꯏꯅ ꯃꯃꯥꯒ ꯑꯩꯈꯣꯏꯅ ꯑꯌꯨꯛꯇ ꯂꯥꯏꯁꯦ ꯈꯣꯏꯔꯝ ꯊꯣꯛꯄꯅꯦꯕ ꯁꯟꯗꯥꯗ ꯑꯃꯨꯛ ꯈꯣꯏꯔꯝꯕꯁꯨ ꯈꯣꯏꯔꯝꯒꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯂꯥꯏ ꯍꯥꯏꯕ ꯀꯩꯀꯥꯗꯨꯗꯤ ꯑꯌꯨꯛꯇ ꯑꯣꯏꯅ ꯀꯠꯂꯦ ꯒ꯭ꯔꯍꯣꯟ ꯂꯩ ꯀꯔꯤ ꯀꯔꯤꯅꯣ ꯇꯣꯍꯣꯏꯗꯦꯒ ꯍꯥꯏꯅꯩꯕ ꯑꯗꯨ ꯑꯌꯨꯛꯇ ꯑꯣꯏꯅ ꯇꯧꯔꯤꯅꯤ ꯕꯥꯔꯣꯗ ꯅꯤꯔꯥꯃꯤꯁ ꯇꯧꯔꯦ ꯆꯥꯔꯤꯕ ꯂꯥꯏ ꯅꯨꯃꯤꯠꯇꯨꯅ ꯕꯣꯔꯥꯁꯦ ꯍꯧꯔꯦ ꯕꯣꯔꯥꯁꯦ ꯌꯥꯝ ꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯤ ꯑꯅꯤ ꯈꯛꯇꯪꯒꯤꯅꯤꯗ ꯃꯃꯥꯒ ꯑꯩ ꯈꯛꯇꯅꯤ ꯂꯩꯔꯤꯁꯦ ꯃꯃꯥꯒ ꯑꯩꯒꯤ ꯈꯛꯇꯅꯤ ꯑꯗꯨꯅ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯌꯥꯝꯗꯦ ꯀꯩꯀꯥ ꯊꯣꯡꯕ ꯊꯥꯛꯄ ꯀꯩꯀꯥ ꯂꯣꯏꯔꯒ ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯕꯒ ꯂꯣꯏꯔꯒ ꯃꯥꯏ ꯃꯤꯠꯐꯥꯎ ꯀꯩꯁꯨꯝ ꯇꯩꯗ꯭ꯔꯤ ꯀ꯭ꯔꯤꯝꯒ ꯑꯗꯩ ꯃꯥꯏ ꯃꯤꯠꯇ ꯀ꯭ꯔꯤꯝ ꯇꯩꯔꯦ ꯀ꯭ꯔꯤꯝ ꯇꯩꯕꯗꯩ ꯃꯃꯥꯏꯁꯤꯗ ꯗꯣꯠ 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 ꯇꯧꯔꯒ ꯇꯩꯕꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯇꯩꯌꯦ ꯁꯨꯃꯥꯏꯅ ꯇꯧꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯍꯧꯗꯦ ꯀꯅꯥ ꯀꯅꯥ ꯁꯨꯃꯥꯏꯅ ꯇꯩꯕꯤꯒꯦ ꯃꯌꯥꯝꯁꯨ ꯇꯧꯕ ꯌꯥꯎꯅꯔꯝꯒꯅꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇ ꯍꯥꯏꯗꯤ ꯈꯨꯠꯅꯩꯔꯒ ꯇꯩꯁꯟꯗꯦꯕ ꯃꯃꯥꯏꯗ ꯗꯣꯠ 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 ꯇꯧ ꯂꯩꯔꯒ ꯁꯨꯝ ꯑꯉꯥꯡ ꯃꯆꯥꯒ ꯁꯥꯟꯅꯕꯩ ꯇꯥꯏꯞꯇ ꯑꯗꯨ ꯂꯣꯏꯔꯒ ꯁꯪꯒꯣꯝ ꯊꯛꯑꯦ ꯉꯁꯥꯏ ꯁꯥꯍꯟꯕꯗꯣ ꯈꯤꯇꯪꯒ ꯑꯩꯒꯤ ꯁꯪꯒꯣꯝꯗꯣ ꯊꯛꯑꯦ ꯂꯣꯏꯔꯒ ꯁꯤꯡꯖꯨ ꯃꯦꯠꯀꯦ ꯍꯥꯏꯅ ꯇꯧꯔꯤ ꯁꯤꯡꯖꯨ ꯇꯣꯠꯀꯦ ꯍꯥꯏꯅ ꯃꯣꯔꯣꯛꯁꯦ ꯎ ꯃꯣꯔꯣꯛꯁꯦ ꯌꯥꯝ ꯍꯥꯞꯆꯤꯜꯂꯝꯃꯦ ꯃꯃꯥꯅ ꯑꯗꯣ ꯑꯁꯣꯝꯗ ꯑꯂꯨ ꯑꯃꯦꯠꯄꯤꯁꯨ ꯇꯧꯔꯤ ꯑꯂꯨ ꯑꯃꯦꯠꯄꯤꯗ ꯎ ꯃꯣꯔꯣꯛꯁꯦ ꯃꯌꯥꯝ ꯍꯥꯞꯄꯦ ꯃꯃꯥꯅ ꯁꯤꯡꯖꯨꯗꯩꯁꯦ ꯑꯗꯨꯅ ꯈꯔ ꯈꯥꯏꯗꯣꯛꯏꯕ ꯂꯧꯊꯣꯛꯏꯕ ꯑꯗꯨꯗꯩ ꯃꯤꯃꯤ ꯍꯥꯞꯆꯜꯂꯦ ꯅꯤꯔꯥꯃꯤꯁꯅꯤꯅ ꯇꯣꯉꯥꯟ ꯉꯥꯔꯤ ꯀꯩꯀꯥꯗꯤ ꯍꯥꯞꯇꯔꯦ ꯈꯥꯂꯤ ꯀꯣꯕꯤꯒ ꯇꯨꯅꯤꯡꯈꯣꯛꯀ ꯃꯤꯃꯤꯁꯤꯒ ꯑꯗꯒꯤ ꯎ ꯃꯣꯔꯣꯛꯁꯦ ꯑꯣꯏꯅ ꯍꯥꯞꯆꯤꯜꯂꯦ ꯑꯀꯨꯞꯄ ꯍꯥꯞꯇꯔꯦ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ ꯍꯥꯏꯅ ꯇꯣꯠꯂꯦ ꯍꯥꯎꯗꯤ ꯍꯥꯎꯔꯝꯃꯤꯗ ꯃꯁꯛꯁꯦ ꯐꯖꯗ꯭ꯔꯒꯁꯨ ꯐꯖꯕ ꯋꯥꯠꯂꯁꯨ ꯃꯍꯥꯎꯗꯤ ꯂꯩꯔꯝꯃꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯩ ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯦ ꯁꯨꯝ ꯇꯧꯕꯅꯤ ꯃꯝꯃꯦ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯔꯨꯝꯁꯦ ꯂꯥꯏꯠꯁꯨ ꯊꯥꯜꯍꯧꯗ꯭ꯔ ꯃꯥꯜꯂꯦ ꯚꯤꯗꯤꯑꯣꯗꯁꯨ ꯌꯥꯝ ꯃꯝꯒꯅꯤ ꯍꯥꯏꯗꯤ ꯈꯜꯂꯨꯗꯕꯅꯤ ꯑꯩꯅ ꯌꯥꯝ ꯉꯥꯟꯕꯅꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤꯗ ꯃꯝꯅ ꯂꯩꯔꯝꯃꯦ ꯁꯒꯣꯜ ꯍꯋꯥꯏ ꯊꯣꯡꯕ ꯁꯤꯡꯖꯨ ꯕꯣꯔꯥ ꯑꯗꯨꯗꯒꯤ ꯑꯃꯦꯠꯄꯤ ꯑꯂꯨ ꯑꯃꯦꯠꯄꯤ ꯅꯤꯔꯥꯃꯤꯁ ꯑꯣꯏꯔꯁꯨ ꯌꯥꯝ ꯍꯥꯎꯔꯦ ꯆꯥꯔꯦ ꯁꯒꯣꯜ ꯍꯋꯥꯏꯗꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕꯅꯤꯅ ꯉꯥ ꯁꯥꯕꯨꯗꯤ ꯑꯩ ꯁꯒꯣꯜ ꯍꯋꯥꯏ ꯊꯣꯡꯕꯗ ꯍꯦꯟꯅ ꯍꯥꯎꯋꯤ ꯍꯥꯏꯇꯥꯔꯦ ꯅꯤꯔꯥꯃꯤꯁꯅ ꯍꯦꯟꯅ ꯄꯥꯝꯖꯩꯗ ꯆꯥꯕ ꯑꯩ ꯁꯥ ꯉꯥ ꯀꯌꯥ ꯄꯥꯝꯗꯦ ꯃꯌꯥꯝ ꯑꯩꯅ ꯆꯥꯔꯤꯁꯦ ꯍꯥꯎꯒꯗꯕ ꯃꯑꯣꯡ ꯃꯥꯟꯕ꯭ꯔꯥ ꯍꯥꯎꯔꯣꯏꯗꯕ ꯃꯑꯣꯡ ꯃꯥꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯗꯤ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯒꯤ ꯀꯩꯅꯣ ꯑꯣꯏꯗꯦꯗ ꯀꯔꯤꯒꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯆꯥꯕ ꯉꯝꯗꯕꯅꯤꯅ ꯑꯁꯤꯁꯨ ꯑꯩꯅ ꯁꯒꯣꯜ ꯍꯋꯥꯏ ꯊꯣꯡꯕ ꯑꯣꯏꯕꯗꯨꯒ ꯆꯥꯛꯁꯦ ꯈꯔ ꯌꯥꯝꯅ ꯂꯧꯁꯤꯜꯂꯒ ꯑꯌꯨꯛꯇꯁꯨ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯗ꯭ꯔꯦ ꯈꯜꯁꯦ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯃꯆꯥꯈꯛ ꯊꯛꯑꯦ ꯑꯗꯣ ꯑꯩ ꯆꯥꯔꯤꯁꯦ ꯕꯥꯔꯣꯗꯅꯤ ꯆꯥꯔꯤꯁꯦ ꯑꯗꯨꯁꯨ ꯑꯩꯅ ꯆꯥꯛꯁꯦ ꯃꯌꯥꯝ ꯂꯧꯁꯜꯂꯨꯔꯦ ꯑꯗꯨꯒ ꯆꯥꯕ ꯉꯝꯗꯗꯅ ꯃꯔꯛꯇ ꯑꯃꯨꯛ ꯈꯥꯏꯗꯣꯛꯍꯜꯂꯤꯅꯤ ꯃꯃꯥꯗ ꯂꯧꯊꯣꯛꯍꯜꯂꯤꯅꯤ ꯆꯥꯕ ꯉꯝꯗꯅ ꯈꯥꯏꯗꯣꯛꯍꯜꯂꯕ ꯐꯥꯎꯕ ꯆꯥꯅꯤꯡꯗ꯭ꯔꯦ ꯂꯣꯏꯁꯟꯕꯁꯦ ꯉꯝꯗ꯭ꯔꯦ ꯇꯦꯅꯦ ꯇꯧꯅ ꯂꯣꯏꯁꯟꯈ꯭ꯔꯦ
ꯑꯗꯨꯅ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯈꯟꯕꯁꯦ ꯑꯣꯏꯔꯣꯏ ꯑꯩꯈꯣꯏꯗ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯍꯥꯏꯁꯤꯗꯤ ꯆꯥꯕꯗꯣ ꯌꯥꯝꯅꯁꯨ ꯆꯥꯕ ꯃꯊꯧ ꯇꯥꯏ ꯆꯥꯛꯈꯣꯡꯒꯁꯦ ꯆꯥꯎꯅ ꯌꯥꯝꯅ ꯍꯣꯒ ꯃꯌꯥꯝꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯃꯊꯧ ꯇꯥꯏꯗꯅ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯑꯣꯏꯗꯕꯅꯦ ꯑꯩꯈꯣꯏꯗꯤ ꯉꯝꯗꯦ ꯌꯥꯝꯅ ꯆꯥꯕꯁꯨ ꯉꯝꯗꯦ ꯁꯤꯗꯤ ꯆꯥꯛꯁꯦ ꯈꯥꯏꯗꯣꯛꯈ꯭ꯔꯦ ꯈꯔ ꯂꯣꯏꯕ ꯉꯝꯃꯔꯣꯏ ꯈꯪꯗꯅ ꯃꯃꯥꯗ ꯂꯧꯊꯣꯛꯍꯟꯈ꯭ꯔꯦ ꯂꯧꯊꯣꯛꯑꯒ ꯑꯁꯤ ꯈꯔ ꯌꯥꯎꯔꯤꯁꯤꯐꯥꯎꯗ ꯂꯣꯏꯕ ꯉꯝꯗꯦ ꯆꯥꯅꯤꯡꯗ ꯂꯣꯏꯁꯟꯈ꯭ꯔꯦ ꯆꯥꯁꯟꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯍꯩꯔꯨꯛ ꯀꯩꯀꯥꯁꯨ ꯆꯥꯈ꯭ꯔꯦ ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩꯗꯤ ꯈꯜꯂꯤ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯗꯕꯅꯤꯅ ꯆꯥꯕ ꯉꯝꯒꯅꯤ ꯈꯟꯕ ꯂꯐꯣꯏ ꯈꯔ ꯁꯪꯒꯣꯝ ꯈꯔ ꯆꯥꯕꯗ ꯑꯗꯨꯝ ꯄꯨꯛ ꯊꯟꯈ꯭ꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯆꯥꯕꯁꯦ ꯂꯣꯏꯔꯒ ꯑꯇꯩꯁꯨ ꯃꯈꯥ ꯚꯤꯗꯤꯑꯣ ꯅꯝꯈꯤꯒꯦ ꯍꯥꯞꯀꯦ ꯈꯟꯕꯅꯤ ꯑꯗꯣ ꯅꯝꯍꯧꯗꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ